MS Purnima Enterprises present Second International Manipuri Short Fiction Film Festival 2022 organized by IPAK Film Production Manipur Film Forum Manipur gi meeting Makhada Department of Social Welfare Government of Manipur na sponsor tobiduna Let's Make Manipur Drug Free haiba theme asida Festival asi pangthokpada miyam punamakta chauba message ama piba fajaba film semaga thajinbiduna Film Festival asibu mapung phanbiu amadi saru yabiu soidana pung thogatpiu Hauzik akhona unazagadoriba miyosi Meryland Finance ki Managing Director Oibiribi Hadaki IPAK Films Production Manipur na sinjalangjaduna pangthok chagadoriba Second International Manipuri Short Fiction Film Festival 2022 asida Best Story Award pu sponsor tawbiribi ikai khunajaribi Miss Thangjam Ujala ga unazabagi tanjaduni Miss pu tarang nokchari. Thank you. अहानबदा अखोइना खंजनिंग बसे इहान हाना पांगथोखिबा इंटरनेशनल फिल्म फेस्टिवल अदुसु मिसना स्पॉन्सर तौबिखि अदो हंदकी अनिरक सुबोइना पांगथोकदौरिबा हंदकी थीम्सना लेट्स मेक मणिपुर ड्रग फ्री हैबा थीम असिदा पांगथोकदौरिबा फिल्म फेस्टिवल असिदा मिसना अचौबा थौदांग लौबिदना स्पॉन्सर तौबसे करंबा वाखलोंदगी तौबिबनो हैबदु मयामदा पाउदंबि IPAK Film Production Smaina Sinbiduna Film Festival ama pangthokjabase yamna nungaijai aduga handaki theme na drug ki maramda oibana hena ekhoidasu hena interest laheli haibadi hojiki matamda drug se naha mayam se keno tawdana khoigi loina mangnarabanina drug ki lamda changsilaga sinbibase yamna nungaijai aduda atopa mi mayamna su support tawbiu festival sida Meryland Finance ki site tagi yam draba kano best story award ama akoina ngamjagadori sida mamang dasu aina ngamjaki aduna malem se drug free haibaduma ohensi mayana su support tawbi kaubiraganu festival asi mapung phana pangthokpada adomodom su chauna mating pangbiu loinana Manipur asi drug free oiba lamdam ama oibada mayamna punna support tawbiu haina haizari